Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau. Mukhyamantri Nongthombam Biren Singhna lujingba mihut kangbu ama hauzik kendragi Griha Mantri Amit Shah unanaba New Delhi da leiri. Imphal West Jilla da hauzik phawbada dengi na naba miyoi chama kulhumdoi thengnare. Imphal West amasung Imphal East Jilla da hayang ayuk pung 5 dagi numidang wainam pung 3 phawba curfew komthokani. Bharat na G20 presidency manungda trade amasung investment mantri singgi mifam ngasi Jaipur da pangthokre. Amasung hauzik pangthokliba BRICS ki mifamda malemgi lup asida sadasya lebak masing henggerhanaba warep laure. Mukhyamantri Nongthombam Biren Singhna lujingba mihut kangbu ama hauzik kendragi Griha Mantri Amit Shah unanaba New Delhi da leiri. Griha Mantri unabagi khongchat aduda Raijagi Mantri Singsu yauki. Mukhyamantri na Kendragi Griha Mantri ga unaba aduda Manipur gi saukhat thorangi matangda wafam kaya khanaraba yari. Amaromda Coordinating Committee on Manipur Integrity Kokomi gi miyoi 15 na saba mihut kangbu Kendragi Griha Mantri Amit Shah unarunaba ngasi New Delhi gi damak Imphal thadokre. Imphal West Jilla da hauzik phawbada dengi na naba miyoi chama kulhumdoi thengnare. Jilla asigi District Malaria Officer Dr. Salam Priyakumar na piba data gi matung ina ngasi phawbada Jilla asida Japanese encephalitis na naba miyoi 15 amasu thengnare. Haukiba matam kharadagi kangna chikpa laina sing sandorokpagi sang henggalagliba sigi yenglaga sarkar na piba masi thengnanaba akanba thabak thorang sing leptana paikhatli. Panba yai hauzik phawbada Imphal West Jilla na dengi gi case khwaidagi yamna thengnaba jilla oiri. Mapan Thoram Raja Mantri Dr. R.K. Ranjan Singh na hairi Manipur da internet ki athingba leirambadu mafam kharada komthoklabana miyamna online da passport ki darkhas thaba yagani. Passport ki damak hakthengna unanabagi matam hek yaba makhai ngana lepkani amadi miyamna mipaibiganu haina mangna appeal tawri. Sri Ranjan na hai mari leinaba passport kendra natraga official sing da wari sanaraba matungda Imphal da personal verification tawgani. Mangna hai Manipur da thokliba irang asina maram oiduna internet ban tawkiba amadi working environment leitabana maram oiraga passport seva kendra si thingkibani. Athubagi oina passport darkar oiba singidi magi khuthangda tharaktuna passport pibagi khudongchaba leihali. Dr. Ranjan na hai personal meeting gi oina Imphal da pangthoknaba honagani. Communist Party of India CPI na hairi Bharat ki Ganatantra, Secularism amadi Socialism ki chapsaba phirep adu amata oina ngakani. Imphal da pangthokpa paugi mifam amada Manipur da athuba matamda santi puraknabagi matangda khanakhi. Dol asigi 35 suba kumon thoram adugi manungchana pangthokiba thoram aduda CPI gi General Secretary D Raja, Rajya Sabha gi MP Binoy Biswam amadi dol gi lujingba ahumna saruk yakhi. Maduda Manipur da leiriba mipum khudimang amata oina leminaba amadi lamdam asigi ngamkhai kaidanaba dol asina thengnaba lamdam asida hanagum tangdu leitaba phibamda hanjil hannaba yauna wafam kayada khanakhi. Tabiriba pawase Akasbani Imphal dagini. Imphal West amasung Imphal East Jilla da hayang ayuk pung 5 dagi numidang wainam pung 3 phawba curfew komthokani. Thawbal Jilla da hayang ayuk pung 5 dagi numidang pung 9 phawba curfew komthokani. Kaksing Jilla gi oina hayang ayuk pung 5 dagi numidang wainam pung 3 phawba curfew komthokani. Bisnupur Jilla gi oina ayuk pung 5 dagi numidang wainam pung 5 phawba curfew komthokani. Chandrayaan 3 thagatpada saruk yakhiba Manipur gi thangadagi scientist Dr. Raghu gi imung manunga BJP Manipur Pradesh ki mihut kangbu amaga ngasi unakhi. BJP gi General Secretary Organization Abhay Kumar Giri, BJP Manipur Pradesh ki President in charge Nongthombam Nimbas yauna chatkiba khongchat aduna Dr. Raghu gi apokpa ningthaujam chawba singa hakthengnana unaduna Chandrayaan 3 mai pakna thagatkiba bunungaiba phongdokminakhi. Humpumapan lak suba National Film Award ta Romi Mitaina direction piba Manipuri feature film Aikhoigi Yum amadi Waikhom na direction piba documentary film Beyond Blast mana phangba ngamle. Phangkiba mana sing adu Romi Mitai gi feature film Aikhoigi Yum na Best Mitai Role Film amadi Waikhom gi documentary film Beyond Blast na Best Biographical Film category singi award asi pirakpani. Sahi kudingi taubagum kumsisu Manipur State Journalist Award lisingani kulumdoi pigadauri tongan balam singda pigadaba award asigidamak Raija sigi media organization singda thabak tawriba singna ming pikhalakpa yagani.
IPR gi director na thokpa cherol man hai best editor yauna tongan tongan ba lam nipan da thabak toriba journalist singna award asigi damak se thagalakpa yagani. District Skill Committee DSC Kaksinga Maira Foods ka khusamnaduna numit humni satharakpa food processing training program ngasi loisille. Loisinbagi thoram aduda Kaksingda leibak Kalyan Ashram Relief Camp ta leiriba miyoi singna puthokpa leibak lei food saina mingthon ba chana thangnaba potlam sing launch tawki. Maduda SDO Kaksing Okram Sandhyarani na thagatpa phongdokhi. Amaromda Jila asigi Yumbi Macha High School Relief Camp ta leiriba miyoi singna saba chana thangnaba potlam singso Asamba Thaurumamada launch tawki. Ukhrul gi Deputy Commissioner Srimati Kengu Juringla nangasi Somdal Village da Badminton gi Indoor Stadium kam Multipurpose Hall ama sangakre. Stadium kam Hall asi Rural Electrification Corporation Limited ki senthang makhada Ukhrul District Community Resource Management Society na semgatpani. Thauramaduda wangangbada Deputy Commissioner na Sports ki infrastructure semgatuna jila asida chawkhatpa puraknaba honariba dubu thagatpa phongdokli. Mangna hai asigumba asoba indoor stadium ama saba haibasi jila asigi oinadi chawthokchaningai ni. China gi Hangzhou da mathang thagi kundagi kunmanga fawa pangthokadoriba 18 suba Asian Games da saruk yanabagi damak Bharat ki rowing team khanbada Manipur gi Bisnupur jila dagi sanaroi ani amasung coach ama yaurokpada Bisnupur District Rowing Association na nungaiba phongdorakli. Amaromda tha asigi 13 kunmathoi phawba China da pangthokiba 13 suba Asian Junior Wushu Championship da khwairakpam jetis na kilogram 52 gi kanglupta senjangi takman phanglakle hairi Makpu Bisnupur District Wushu Association na taramna okre. Akasbani Imphal lagi paukta biri. Bharat na G20 presidency manungda trade amasung investment mantri singi mifam ngasi Jaipur da pangthokre. Pradhan Mantri Narendra Modi na mifam aduda video gi khuthangda wangangbada hai malemda laloliti ki pambaina miyamgi wakhalol kala sanskriti amasung technology gi lamda tengbang pinaduna hena naksinaba mari purakpa ngami haibasi itihasna takli. Sri Modi na hai lalolitik amasung globalization na malemda miyoi million kya khamthengna lairaba oirambadagi phibam phagathanba ngamle. Bharat ki sel thumgi phibamda malemna thajaba thambagi matangda Sri Modi na hai malemgi miyam na ngasi Bharat pu khudongchaba kaya na thalaba lamdam ama oina uba haurakli. Mangna hai haukiba sahi mapanta sarkarna akanba thabak paikhatpadagi leibak asi malemgi sel thumgi phibam khwaidagi phaba manga suba leibak oiba ngamle. Sri Modi na hai English ngani tara mari dagi leibak asina reform perform amasung transform gi thawngsing paikhatuna senja thumja leitaba digitization gi sang hengar hanba amasung anobo wakhalun puthokpagi lamda mangjil thana chatli. B20 Summit India lisingni kulumdoi hayengdagi New Delhi da hauragani. Numit humni sathagadaba mifam asida kendragi mantri sing Nirmala Sitaraman, Dharmendra Pradhan, Dr. S. Jaishankar, G20 India gi Sarpa Amitabh Kant, leibak kaya gi lalolitik mantri sing amasung lalolitik ki lusingba kaya na haujik malemda lalolitik ki lamda thengnariba wafam kaya gi matangda wangangani. Pradhan Mantri Narendra Modi thasigi kuntareta mifam asida saruk yagani. Hayeng ahoba numita lalolitik amasung samaj ki damak artificial intelligence B20 India gi mangjil thana paikhatkadaba thabak sing amasung lalolitik mantri singi session yauna punna session taret pangthokani. Numit humni sumna pangthokpa BRICS ki mifamda BRICS ki sadasya masing hengarhanaba warep laure. Brazil, Russia, India, China amasung South Africa gi apunba bloc BRICS asida Argentina, Egypt, Ethiopia, Iran, Saudi Arabia amasung UAE su mapungphaba sadasya oiragani. Johannesburg tangasi pangthokpa BRICS mifamda wangangbada Pradhan Mantri na hai Bharat na BRICS pu hena mapanggal kankhathanaba sadasya masing hengarhanaba matam suppada honaduna lakli. Mahangna hai anauba member leibaksing asiga punna honaminaduna BRICS ki thabak thoramsing hena phagathanba ngamlagani. E-governance ki matangda 13 suba National Conference ngasi Madhya Pradesh ki Indore da haure. Miyamda khudongchaba hena phanghanaba pandamda pangthokpa mifam adu micro, small amasung medium enterprises, science amasung technology gi mantri Om Prakash Sakha Lecha na hudokhi. Numit nini sathagadaba mifam asi Electronics amasung Information Technology Mantraloy amasung Madhya Pradesh Sarkar gi makhada Department of Administrative Reform amasung Public Grievances na sinbani.
Mifam asi Developing India Empowering Citizens haiba hiramda pangthokiba mifam asida Raija Kunipan amasung Union Territory mapan gi mihut singa loinana udyog ki lusingba kayana saruk yakhi. Mifam aduda jila thaki yauna tongan ba thim 13 miyamda service pibada rural development ki thaudang na singbagi matangda khanakhi. Tongan ba category 5 da National E-Governance Award lisingani kulumdoi su mifam anungda yenthokani. Chandrayaan 3 gi Pragyan rover thagi lemaida koina satpa haure. ISRO na hai Bharat na thagi damak saba rover Pragyan lander dagi kumtharaga thagi lemaida koina satpa hauki. Masiga loinana Bharat ki space ki lamda sobo mai pakpa maphangle rover asigi saka tarukna Bharat ki machu hum gi firal amasung ISRO gi logo sing thagi lemaida tahanba ngamkhre. Masina thagi South Pole da Bharat na khongda bangam ki haibadu Malem gi leba kaya gi mamangda matam supada ningsing halagani. Leba asina thagi South Pole da Chandrayaan 3 mai pakna thamkhibada Malem gi lusingba kaya na nungaiba phongdorakpagi damak Pradhan Mantri Narendra Modi na thagatpa phongdokli. United Arab Emirates ki Rashtrapati Sheikh Mohammed bin Zayed Ali na hayan na nungaiba phongdorakhiba adugi paukhomda Pradhan Mantri na hai Chandrayaan 3 mai pakna thada thagatkiba asi lebak asigi asoba mai pakpa ama oiba tanatana mioiba jati na honaba amasung khangba kanbagi asa ama mangphauna hanbani. Sri Modi na hai lebak asina science amasung space ki lamda anauba lambi ama semba ngamle. Bhutan gi Pradhan Mantri Lote Sering, UAE gi Pradhan Mantri Sheikh Mohammed bin Rashid Al Maktoum na singba lusingba kayana Bharat ki Chandrayaan 3 mai pakna thagatkhibada nungaiba phongdorakhi. Road Transport amasung Highways Mantri Nitin Gadkari na hairi ingkumjali singani kuntra fawbada Bharat ki electric vehicle gi kaithel asi sahida unit koti ama yorba yai amasung maduna thabak koti 5 piba ngamlaba yai. New Delhi da Safe Secure Sustainable Indian EV Standard mifamda wangangbada mantri na hai leba asibu ingkumjali singani humbudra fawbada carbon puthokta leba ama ohenabagi damak electric mobility asi yamna maru oi. Mantri na hai leba asida hojik fawbada e-vehicle la kuntra register taure. Kendra gi Shiksha Mantri Dharmendra Pradhan na New Delhi da School Education gi National Curriculum Framework puthokre. Framework asi National Education Policy lisingani kun chanahanabagi maikaida maru oiba amasung awanba puraknabagi asoba khongthang amani. Masina foundation dagi secondary thak phawbagi mahimasing tamnabagi lambi pumnamak utli. Masida school tambagi tangkak marimak yaure. Framework asina sahi amada board ki parikya anirak pangthoknaba prastab tauri. Masina mahiroi singda makhoigi oiba mark khwaidagi yamna wangna phangnabagi tanja ama piragani. Thaurang asina sahi parikya amuktang tawbaga mari leinaba pressure adu hanthahnaba pandam thamli. Kunmathoi suba sahi sagi tangai fadaba sing amasung Bharat ki knowledge system gi wakhalon ga chunana shiksha piba haiba wakhalona lamjinglaga National Curriculum Framework asi sembani. Aroibada maroiba paw amuhanna. Mukhyamantri Nongthomam Biren Singh na luchingba mihut kangbu ama hojik Kendra gi Griha Mantri Amit Shah unanaba New Delhi da leiri. Imphal West Jilla da hojik phawbada dengue na naba mioi 1kulumdoi thengnare. Imphal West amasung Imphal East Jilla da hayang ayuk pung 5 dagi numidang wairam pung 3 phawba curfew komthokani. Bharat na G20 presidency manungda trade amasung investment mantri singgi mifam ngasi Jaipur da pangthokre. Amasung hojik pangthokliba BRICS ki mifamda Malem gi lub asida sadasya lebak masing henggar hanaba warep laure. Pauloijare.